Arambai Tengkola Numitrani gi shutdown gi khongjang lokthokhi bedagi Imphal manungda hangliba dukan sing thong lorakre lambi da mi amadi gari chathok chasin gi chang namely tangai fadba pochai puthoksin amadi media sing gi oina komthok panatna Numitrani gi shutdown ase ngarang numidang security force ki team amana Arambai Tengkol gi fighting commander Asem Kananbu Imphal West district ki mafum amadagi fakhi bedagi hongnaru batokdana Arambai Tengkol gi unit sing gi tengoloi amadi yamlaba miyamna yaningdaba phongdoktuna khongjang adu changsin khibani Miyam adu control tawna bo honabada security na tear gas cell kya kapagi mathakta life round kya su nongthakta kaphi Look! Thogdok adu ki paw tabadagi Imphal Tidim lambi Uripo Kangchup lambi Sagolban Tera lambi Khurai lamlong kaithilna chingmada leiriba miyamna tholaktuna lambi da tire mai thaba uwa phajinba yaungna lambi thingbagi khongjingsu changsinki
ngarang changsingkhiba khongjing adugi makha tarakpada ngasisu uripo kangjup lambigi naurem thong mapa tidim lambi na chingbada lambi da uwa phajinduna khongjing makha tana sathari Manipur ki tampak ke district manga dagi ngarang numidang atheng badagi hongna numit manga ni internet mobile data service bset amadi VPN service yauna atheng ba thamkhre district manga asigi DC na thokpa order da BNSSK section 163 gi makhada ngarang numidang pung tara taba matam dagi matam kaktaba curfew lok thokre Manipur Home Department na thokpa order amada Imphal West Imphal East Thawbal Kaksing amadi Bisnupur district ki oina government office natana jurisdiction sing asida internet mobile data service ki atheng basi thambani hairi ngarang dagi hongna Manipur gi mafam kaya da khongjang sangsilakpana maram oiraga irang asi pakthok chokthoktonaba aranba paw sandokpa thingnaba amadi irang asi nemthanaba pambai oina Manipur Home Department na khongthang asi lokholakpani haina order du da palli Dhanmanjuri University ki BA, BSc, BCom, BVA, LLB amadi BPS ki second, fourth amadi sixth semester ki parikya hayeng June 8 dagi hogani haina schedule thokiba adu matam kaktana yaithokle haina University asigi Controller of Examination na thokpa cherola mana khangalakli